Casper na gari ama thombiram laga chatkre haina social media singda Casper gari adubu photo kaptuna thagana rakre kadai phawbu chumba pawno khamina ba makhataba pawnga minase Yaripok malom ga jangam dabi ga samnaramba unity bridge handaki sing sauduna center khibadagi hojik awaba kaya mayokna re haidi mari lenaba singna yeng sangbi haina unja singna tongan ba pambai sizinaduna lanthok lansen tawbagi mami thagana rakle Assam Rifles ki driver na nupi masa ani phana ba honaram le hadi Assam Rifles ki driver amana hawkibale ba pa numit ki nungtil pung 12 minute 15 rom tabada ukrulgi Kampas homda nupi masa ani phana ba honaram le hadi thawdo asibu yaning da ba phongdoktuna ngarang tangkhul sanaulong amade kampas hom sanauna sinduna ukrulgi phungrai tangda wakan mi pham khre hadi wakan mi pham atuda Assam Rifles ki driver na nupi masa ani bu nungtin pobokta phana ba honaba yaning de thawdo asida senariba Assam Rifles ki driver ki mathakta maragi matung ena phangpham thokpa sairak piyo haba wafam wakan mi pham atuda saruk yakiba singla phongdokhe wakan mi pham atuda saruk yakibi nupi mana hai hawkiba lebak pa numit ki nungtin pung 12 minute 15 rom tabada laibak thiba thawdo ase kamphas homge Bethel clinic me ada thokibane haide Rims the patient khara manam sirak padagi Human Rights Commission na suo motoda case am lakhot khre Commissioner Rims ke director da numit 15 ni gi manungda medical record punamak yauna marik sumber report pikhalak number direction pi khre All India Institute of Medical Sciences AIMS ki thak yauna pukhat kani haina governor AK Balana phawba numit kharani gi mamangda pangthokiba Regional Institute of Medical Sciences Rims ke mapo kumon thoram da phongdoktuna institute asina masing yamna MBBS specialist puthokpada natana patient masing yamna layengba amlakpada singthana krabasu hawkiba numit kharani gi manungda institute asigi hospital da nupi yauna patient khara manam sijalakpagi thodok sing thorakpadagi thodok sing asina saitheng pidiba miyam gi awaba ko hannabagi pandamda Manipur Human Rights Commission na suo moto da case number 36/14/0/2025 register tawduna lakhot khre case asi commission gi registry na file torako report ki matungina Rims ki director amasung Institute asigi hospital ki medical superintendent bu respondent sing oihalaga makhogi mathakta lokholakpane haire Manipur da khusem gi isaw da lomi sing awaba mayok na re haina phongdora khre Manipur gi tampak lam phawduna selba maroi ba turet sing manung da Imphal Iril Kongba Nambol Thawal Wangjing amadi Nambol Turel panba yai haire ba turel sing si kongginong lakpa matam da turel longnaban kaiba amadi longnambal pa tharaktuna ising sensilakpada gi miyamna yamna toina isaw gi awaba mayok na duna lakle Manipur lenga ki Water Resources Department gi officer sing su matam sana kongginong laktringai da phibam sokla turel singi longnambal hana semliba adugi mathakta khara hena man power thadaduna turel khonong nu singba tengthokpagi thabak loisinbiram labadi lomi miyamna awaba nangliba sinanglam loidabane khusemgi isaw sina manama sing amadi mahai marong thariba lopham sing manghaliba sigi mathakta sahi amagi ningol sakoba nangnaba nga yoktuna asawa senpham tanaba sagaluba ngami singi manglan sing kai halle haina phongdorakle Manipur gi sahi sigi July amadi August thada anirak ising isaw gi awaba mayok nakharba matung ahumlak subo oina thasigi taramari da yengang pokpi santi khongbal sabungkhok nongada amadi sana khulna singba isaw mayok na kharba matung thasigi taramanga ge ayu angan badana Imphal East District ki khetri awang lekai da iril turel gi maning thangba lonamar kairak padagi koibada leba khulsing ising thumjin thibada natana kongba turel dagi haijilakpa isingna amuk porongpat ki Jenims Hospital yauna akoibada lairiba office thumbada natana yum ingkhol gi manama sing kaya isingna lakhatuna mang takhan khrei MU na thabak lawbuda casual contract amasung engage staff sing sarugya halo haina protest tawkhre haujana Central University ama oiraba Manipur University ki authority na anobo posting lawnaba advertisement sing mathorak libasida mahai kola sida sahi kharagi mamangda ki contract casual amadi engage staff sing oina thabak torak libasingi career mangdana bagidamak makhoibasu advertisement asigi matungina apply tawba yahanbiyo haina ngara mahai kola sigi campus da Manipur University casual contract engage staff Association na wakat khongjang changsin khre election petition kuntra hena sahi ahumlom panduna lerakpa amasung just masing suna laitribasi miyam ki justice matpaga manai haina ojoina phongdokhre
Kumja 2022 da pangthokiba Manipur Legislative Assembly mikhalgi result ta mari lenaba election petition kuntra hena High Court of Manipur da chahi ahum hena panduna leirakpa amasung just masing suna leitabana case chathadana leiraklibase miyamgi justice matpaga manai haina Congress ke senior leader amasung hanagi law minister Ozoina phongdokre ngana Imphal gi Congress baban da pangthokpa pawgi mifamda mahana wafam ase phongdokladuna hai democracy satpa leba amada judiciary gi thodang yamna chawi India gumba lebak di judiciary na ningthina mathau tawdrabadi mapung phaba democracy ni haibi yaroi Manipur na British ki makhota gi ning tamba phanglaba matung lamdam sida chapchaba wire pathap lerambagi mamitai adubu Manipur na India gi state ama oina sahi humdra manga lerakpasida judiciary da miyana thajaba wa labra haibagi chingnaba phawi kumja 2022 da pangthokiba Manipur Assembly gi mikhal karam mong da pangthoki EVM machine da WhatsApp tharaga puthorako phawba yawna miyamna loina khangnarabane set homphulabe Assembly Mikhal da mai pakhraba mirep singi mayakta Representation of People's Act ki makhada tongan ba election petition kuntra taruk file tawnarakibane petition singa si High Court of Manipur na wire gadabane adubu just manga leigadabada court asida just masing su na leitabana ngasi phawbada sumna tangi election petition ani khak loiraga atai depending da leiri haike ozoina makhata na hai election petition haibase tha taruk ki manungda loigadabane haiba Supreme Court ki yathangsu leiribane adubu Manipur da di hojik tam loigadaba sahi ani rom da ngaraba matam masida petition mayam asi panduna leiri masida High Court na wire lauthorakle haraga Supreme Court ta chatnabagi tanja ama muk leibana asumak namsenduna thamlagadi karamba matamda judicial administration na justice sabadu miyam da piga dawribano hangke kumja 2017 gi mikhal da su petition kharagi wire jathaba nangkide aranba sing makhatana adumok sathakhrabade kadai da judicial administration amadi democracy hinga dawribano hangke Hauzumaki oina High Court asida hangliba just anigi pammen sinduna just manga leiragasu pura hekta wire ba yagadaba nate maramasina Chief Justice Governor amadi Union Law Ministry na mechanism ama puthoktuna panduna leiriba petition sing asigi warosin athubu mathamda porakpa yanaba singadabane aranba achumba tawriba mayam asi wire daba haibasidi democracy amadi judicial system gi mai chokpa amadi thajaba malak nabagi asawu masa amani hainasu mahakna pawmisingda phongdokhe Mama mapa oibasingna mahairosingbu kupna yengsinba change haina puja elangbomna phongdorakre lamdam ama phurup ama sakhotpa haibasi mahi tamleba angangsingda piriba education dagi oirakpani masigi dama classroom khaktana yaroi mama mapa amadi oja singna makhoigi lamchat sajatna chingbada kupna yengsinbiba change masina makhoina aphaba mi amamam oirakpa ngamgadawribani haina Bishnupur gi DC puja elangbomna phongdokre wafamasi ngara ani suba science maths arts crafts amadi photo exhibition ama kumbi Sanathong Upper Primary School da hudokpagi thoram da mahana phongdokhibane thoram sida education S Valley amadi Hills ki additional director Biseswar Khumuksam amadi Dangmai Manglem Bishnupur Zone 4B gi ZEO Atom Gunamni Desam Mayaroi Sangi President M Somorjit School sigi Headmaster National Award KS Indra Kumar amadi Moirang All Kumbi Circle gi DI tongan private school singdagi lakpo oja singsu sarugya ke exhibition asida kumbi gi akoibda lebe school singdagi mahiroi singna innovative oiba stall kya yauna crafts amadi flower gi stall puna kunga tarupu puja elangbomna koina chatuna yengsanbaga loinana mahiroi singbu punin thagatke Hangundagi maibang konjil phawbagi lambi mapu pandabuga pangkhak oide haidi Hangundagi maibang konjil phawbagi lambi mapu pandabuga pangkhak oide haina phongdorakre wabagai esegi hangundagi maibang konjil phawbagi lambi mapu pandabuga pangkhak oide haina MBC sigi OBE chairperson Sakir Ahmana phongdokre wafamase ngarang ACS gi marung chana leiriba usiwa nasdao amadi maibamda Imphal turagi noksup thangba sarukta kaiduna ising isau thokpadagi yum kaya sokhan khraba imung sani yankairom khangatuna nongmada sangdaba yadraba seng hawai thau thum amadi polam kaya yanthopagi thoramda mahana phongdokhibane mahana makhatarduna hairiba lambi asi nongsuba matamdana ising thumjinduna chatpa yadaba aduga nungsa saba matamdana uphul hobuna maram oiraga lambi sigi nageta leiriba amadi chatliba miyamna khudong chadaba kaya mayoknari khungang mari manga ki lifeline oiriba lambi asi athubu matamda lenga kamiyeng changduna semjinduna miyamna thengnadiba awaba kokhallo haike Demography amasung security challenge thengnanaba MSC na akanba phirep lauragani hairi
demography amasung security challenge thengnanabagidamak semgadaba high level committee HLC amasung masina akanba phirep sing lauduna thabak paikhannabagidamak Union Home Ministry na sem sare hane agency gi pauna phongdorakle HLC asi central lengaki amadi atopa lebaka yumlonaba state singdagi lokatpa members sing semgadabani committee asina India da yumlonaba lebak singgi issue amadi lone yadaba maongda miyo kya sangsilakpana thengna halagliba demography amadi security gi oiba challenge sing asi thengnanaba honagadabane committee asina ahanbo ina mai onsiliba demography gi ahongba laklaba state singgi manungda Assam, West Bengal, Jammu and Kashmir amasu awang nongpoke state sing yauri agency gi pauna makha taraduna Union Home Ministry na athuba matamda HLC sembagi notification thoraklakani amasu hauji center lengaki makok thongba officer singna committee asida yawgadaba members sing amadi committee asigi term of reference semsari panba yabade illegal immigrants sing gi issue asi party singna mikhal gamari leinana bot khombada sijinari haidi Modi ne lusingba senja thumja ta luplab lega ase Bihar ki mikhal degi hawduna muthalagane haina Kharge na phongdokre Congress President Malik Arjun Kharge na sahi asigi November thada pangthokadoriba Bihar ki assembly mikhal asidagi hawduna Modi ne lusingba senja thumja da luplab masung atopa lebakta lonjabagi hainabi leiraba lenga ase muthalagane haina phongdokre wafam asi Patna da pangthokiba Congress Working Committee CWC gi mifam da phongdokhibane Kharge na hai BJP na Bihar ki Chief Minister Nitish Kumar bu sizinaraga langthopa yaba polam amagam ori Bihar ki miyamna BJP gi amaga yengthina hanbagi agenda asisu khanglakpadagi yaningdaba phongdoknaba haurakle Bihar ki miyam su development pamle BJP na lining gi mingda amaga yengthina hanaba honaribasi Bihar ki nahasingna mayek sengna khangi haike Malik Arjun Kharge na makha taraduna PM Modi amasung mahangna lusingba lenga asina national amasung international gi thakta leba asi marai chai thahale hauji ekhoina leiriba matam asi India gi oinadi khwaidagi challenging oiba hingbada waba matamne Modi lenga ki makhada state kya da lenga on marai chai tharakpada natna fail oirakhiba miyamna ure domestic oiba problem kya leina matik natara international gi thakta achawa thodang launaba honabada khudi thidana tusinba ekhoi khudimana ukhrabane international gi thakta India gi oina leiriba problem sing asi PM Modi na lusingba lenga ki diplomacy fail oibadagi ne Modi na marup ne haijabulu singba kya na India gi mathakta akan bathabak thoram sing lokholakuna miyam wahanbada Modi lenga na khu kunduna hawatpa ngamdana yengduna leiri masidana tana leba asagi voter list kya loktuna duna semdok sadok laga ikai khangdaba maongda power paina bohonade bot huran bagi thabak namaram oiraga Dalit tribal backward class extremely backward class minority amasung lairaba kya gi ration pension hidak langthak angang singi scholarship amasung exam fee na singbo huran bagi thabak satha hale punama asigi mathakta leba asigi khwaidagi maroiba issue singi manungdu yauriba naha singna thabak phangdabagi waba pochai mamal tangkhatpa khunai da khenabagi sang hengalakpa constitutional institution sing mapangal sontharapuna singba asi Modi gi lenga lon sonbadagi thokpani haikhre Typhoon Ragasana Taiwan da mioi taratare chihan kre mioi taratare hena thiba khangdana leidi haidi tamthiraba super typhoon Ragasana Taiwan gi nongpok thangba saruk singda sauna humjilaktuna mafam adugi mioi tarakatare chihan kre amasung taratare henbana thiba khangdana leidi haina authority singna phongdora kre super typhoon Ragasana leba adugi sambal oina leiriba pat amada akanba sakphuga loinana humjilakpadagi akanba nongsu duna isaugi awaba kya mayakna halle haidi super typhoon Ragasana gi akan sapu adu Hong Kong da su mayokna halle haidi Taiwan gi nongpok thangba sarukta mioi taratare sikiba du ayambana ahal oiraba mioi singni haidi typhoon na maram oiduna isingi imai wangkhalakpadagi ahal oiraba mioi sing aduna chenthok hauba ngamhaudabadagi laibak thiba nangkhibani haidi Hualien County Fire Department na Taiwan gi Guangfu Township da leiba matai An Creek Barrier Lake ki isingi imai wangkhalaktuna township sinba thungna isaugi awaba mayokna ki akanba super typhoon Ragasana mioi kunthra mari rom aso apanangan ki State Fire Department na phongdorakpa warolamada thiba khangdana leiriba mioi sing adu phangnabagi damak mi kanba amasung thiba humbagi thabak kanna chathari haidi